Imphal turel nupi macha ani takhibadagi ama sina phangle amana thiba khangdri. Porompat Police Station gi manung chanba Imphal turel gi Mahabali kabui khun awang laikai mapada nupi macha ani eshingda takhibadagi ama sina phangle amana thiba khangdri. Ngasi nungthul pung 3:30 taba matamda nupi macha khara turel mapanda sanarambadagi nupi macha ani Imphal turelda tasinkhre matungda laikai gi miyoi sing thoktuna thibada nupi macha amadi pung 4:30 sina phangki mahaki mamingna osin dangmai chahi ga taret apokpa rajo dangmai kawi Mahabali mathak laikai dagini aduga nupi macha amana thiba khangdana leiri thiba khangdriba nupi macha adugi maming gaiguliu panmai chahi taret apokpa ambition panmai kawi mahakna none district ki lafok khundagi laklaga hojikna Mahabali kabui khunda leibine heiri nupi macha adugi haksang thiba phangdabadagi ngasi numidang wairam Manipur Fire Service NDRF SDRF Red Cross Society amadi Imphal East District Police ki SP Yogesandra Haubijam yauna numidang athengba fawba Imphal turelda kumduna thibada phangkhide hayang ayuk pung 4 rom taba matamda makha tana turelda kumduna amuk thigani hairi makha taba pawma minasmi amen. Thank you.